मेन्स एग्जाम दुतगा फाहुन बियो हाइना हेमाना नुंती निमित खुदिंगी ईश्वर माबु निंगजखिबनी हेमा माना पारी ना हाइबु चुमी लाइरिक पापम खंगदी पानिंग लबुस पाबा फंगदबा लाइरिक पापम लेतबनी मतम पुमनमक्सु मयुमसु अंगांग नुबी सिंगदुना चरांगना कप्पलावबा खन्ना चैना तौदुना लेरी स्कूल की थबक पुबुदुसु तोकलसिरा खल्ली अदुबु मकुरा हंदा पैसा यमना चिले अंगांग सिंग चौसलपगा माही तमनबदा सेलादो दरकार लेरी मदोम जाना नुंतिगी युमदा इसौलांग इमुंगी लेइता लाइरगी मरमदा इता ततना मकुरा मदोम जानी खने किशु लेइतबा मरम मचा मचागी ओरिसु अंगांग सिंग अदुना अवातपा मा लेइबदा ममा मपादा हाइबगी मुहुत पारीदा अदु लेयु अदु पियो हाइदना हाइ पारीना किशु हाइदा सेल पिबनी अवात अपा मिनसिनबनी अंगांग ट्यूशन तौबा बेस अनिदो अमखक तौरे पेरेंट्स सिंगदी मचा मचादो पारीना लाइरिक ताखनिंगमना यारो यारो हाइ अदुबो पारीना फजन हाइदुना बेस अनिदो अमखक ओइना तौरे मदोम चाना मतौ अदोबदा तुमिन इसौलांगी सेल थोकपा हंतरे हाइदुना पारी खंगी लोइना उइ अदुबो तुमिन ले अइना मतिक चाबा मी मोइरगा इदोमचा इखुरा अंगांग सिंगसे नुंगाइहनगे खनबनी अदुम मतम खाइदुक्तुना लाइरिक पाइ शेड्यूल अमा सेमी अदुबो स्केड्यूल इंदना चटपदा वाना थुई मयुमदा नति लमहांगदा लबुकरोमदा ट्यूशन लोइरगा लाइरिक पाइदुन चटकी थेंगना मयुमदा हंजिले अदुम लमहांगदा लाइरिक पाखिबनी मेन्स एग्जाम की दमा मी दौना कोचिंग चटपा नति मतोमतना होनाजखी हेमाना मागी मतेंग पांखी पारीदा हंगदा लाइरिक लेदुना पिसलकनी अचापोट इसा फगदबा लाइरिकतुना पिरकनी पारी की लाइरिक पापम थीदुना लाकनी मनाकता ngahak leramni magi tamu chobu yengsani adum manipur di center pi debagi pari gwati doina mains exam pi bachaki handak thagi school gi dolop to madom cha da pidri magi darkar lere haiduna madom cha isaulangi makurana madom cha bujai nupi nang phatman da batau angang si dangai phadaba musagi darkar lebagi ni haina karimte hek haizaro दुकान की सेंसोना कायदे पीदबरिगी अंगांग अतोंबिगी स्कूल यूनिफॉर्म से सेगाइरे खुंगुपसु कायदे लेदबरिगी हो चरा हेलसे इराना याम तौनिंगबदिने चरा पुलब हिनमिनारसे हो अखोइदिने फत्तबिने फत्तबि हाय नंग सिगिरा ngase नोंगानबदगी नुमिताबो फौ इसौना इसौ युमसिदने थबो वान हंजिलसु nga फौ पोथाफम लेदेने आइना लांगदना लांगु इसौरो आई थबक तो चलगे मोय पाबुंग लोइनने इमुंगी अवाद अपा मयामसे यिंगसिनबिरो हो लुपा चामा पिसिलगने था अमा चटनबा याब्रो हौजिक चेंग किलो अमदा ममल क्याम पिरिगे आइगी इहुद नोंमता ओइबिदुनेने यिंगबियुने आइदी इसौ खक लांगिनी मोय पाबुंगदुने औ ओबो मी फुगे हाइरकनी नंग सिगिरा हा मचिनजे यिंगने मसे मसे अनिदो वावा खनै था अमखक्की तोलो पिरुदबगी अदुम इमुंग इरांग थोकले पारी तुमिन मयुमदगी थोकलगे लमांगदा फमदुना ले तुमिन ममाय नोंथा हेमाना मनाकता लाई कइनो ngasiदि लाइरिक पारमद्रि टिकेट कक्लबो कइ नुमिते चटपा तारगे तामो चाव कइदौरगे पारी हेमादा यंगलई नोकफे तौरई मनाकता फमुलाव हाइगो मंगक इंदुना इंगित तौरी हेमाना फमथै पारी ngahak तुमिले अदुगा तपना हेमादा यंगलक्तबि हारि थोय अइगी मो यामना नादै चाद्र नंग तुंगदा लेबा नुंगाइरो ए तानिंगदे अदुंबा वादो हाइनो नान के हाइदबगुम हाइन अइ तानिंगदे थोय तानिंगदेबा तामुजोगी वासदा नंगबुदे ना नुंगाइना लेहनी मिकुप खुदिक अइगी पुंसिसिगुम नंगबुदे हेमाना वादो लाइथोखली मरक थली अस सुमारेम हाइदुना ले से टिकेट कक्लबो हांगलगा मीना थोय अइगी वासे फागिनते नंगबु मुता ताखोबा तार तली कैसु अइ तानिंगदे इमाना बाबाना खोइचेना अदुम वा मयाम हाइबा अइना मवा लोबिदे नंग एग्जाम थाबा चलमदाइसिदा अदुमना वाखल सोंदरदी अइना हेना वागनी अइना वाबा नंग येंगतुना लेबा ngamgudra तामुचो
ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯒꯤ ꯈꯟꯒꯅꯨ꯫ ꯄꯔꯤ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯍꯦꯃꯥꯅ ꯎꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯥꯃꯣꯆꯧꯗꯣ ꯃꯈꯣꯜ ꯅꯤꯛꯏ, ꯃꯄꯤꯔꯥ ꯆꯦꯜꯂꯤ꯫ ꯍꯦꯃꯥꯅ ꯃꯔꯤꯡ ꯆꯣꯝꯗ ꯄꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯗꯥꯗꯥ, ꯇꯨ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯅꯕ ꯑꯩꯅ ꯁꯤ ꯄꯤꯒꯦꯅ ꯂꯥꯛꯂꯤꯕ꯫ ꯇꯨ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯣ ꯁꯤ 이반이디 아무튼해봐. ꯑꯗꯨꯒꯤ ꯑꯩꯅ ꯄꯤꯕ ꯀꯣ꯫ ꯍꯦꯃꯥ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯗ ꯄꯤ꯫ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯝꯈꯤꯔꯣꯏ ꯈꯪꯕꯒꯤ ꯃꯥꯅ ꯇꯤꯀꯦꯠꯇꯨ ꯀꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯄꯥꯔꯤ ꯇꯤꯀꯦꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ, ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ꯫ ꯍꯦꯃꯥꯅ ꯃꯇꯧꯗꯨ ꯎꯔꯕꯁꯨ ꯅꯨꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯄꯥꯡꯗꯕ ꯇꯧꯅꯨ, ꯃꯊꯥ ꯁꯥꯗ ꯁꯥꯃꯜꯂꯗꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯊꯛꯇꯣꯛ꯫ ꯆꯨꯔꯨꯞ ꯊꯛꯂꯗꯤ ꯃꯊꯥ ꯁꯥꯕ ꯐꯩ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯌꯥꯏ, ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯊꯛꯄꯕꯨ ꯀꯩꯅꯣ? ꯇꯥꯃꯣꯆꯧ ꯊꯛꯀꯦꯔꯥ? ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯒꯦ ꯍꯥ? ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯅꯣꯛꯊꯣꯔꯛꯏ, ꯍꯦꯃꯥꯗ ꯌꯦꯡꯖ ꯍꯥꯏꯔꯛꯏ, ꯑꯋꯥꯕ ꯄꯨꯝꯕ ꯂꯨꯠꯁꯤꯟꯗꯨꯅ꯫ ꯅꯪ ꯂꯩꯔꯤꯉꯩ ꯑꯩꯅ ꯀꯩꯒꯤ ꯆꯨꯔꯨꯞ ꯊꯛꯀꯅꯤ? ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯣꯛꯈꯩ ꯃꯊꯥꯗ ꯎꯡꯂꯁꯨ ꯅꯪꯕꯨ ꯎꯕꯗ ꯍꯦꯛꯇ ꯐꯩ, ꯑꯗꯨꯅ ꯑꯩ ꯆꯨꯔꯨꯞ ꯊꯛꯂꯣꯏꯌꯦ ꯊꯣꯏ꯫ ꯑꯗꯨꯅꯦꯕ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯀꯥꯟꯒꯤ ꯇꯤꯀꯦꯠ ꯑꯣꯏꯅ ꯀꯛꯂꯕꯅꯤ꯫ ꯂꯩꯐꯝ ꯆꯥꯐꯝꯅ ꯀꯝꯗꯧꯅꯤ? ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯗꯗꯤ ꯍꯥꯏꯐꯦꯠ ꯍꯪꯕꯅꯤ, ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯐꯝꯗꯨꯒ ꯅꯛꯅꯕꯗ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ꯫ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯃꯥꯗꯣ, ꯄꯥꯎ ꯐꯥꯎꯅꯔꯦ, ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯂꯩꯔꯨꯒꯦ ꯅꯪꯒꯤ? ꯑꯩꯒꯤꯕꯣ? ꯀꯣꯟꯅ ꯂꯩꯔꯁꯤ, ꯑꯉꯥꯡꯁꯤꯡꯒꯤꯗꯨꯝ ꯑꯣꯏꯅ ꯂꯩꯕꯤꯔꯛꯎ꯫ ꯊꯣꯏ, ꯍꯥꯎ, ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯀꯗꯕꯗꯤ ꯃꯥꯟꯗꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯋꯥꯠꯂꯦ, ꯑꯗꯨ ꯃꯊꯪꯗ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯅꯪ ꯀꯞꯄ ꯌꯥꯗꯦꯀꯣ? ꯀꯞꯂꯣꯏꯕ, ꯑꯩꯕꯨ ꯌꯥꯝ ꯀꯞꯆꯦꯠꯄꯤꯗꯧꯅ꯫ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯗ ꯌꯦꯡ ꯅꯣꯛꯆꯈꯤ꯫ ꯃꯁꯥꯏ ꯃꯆꯣꯏ ꯈꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯥꯂꯪꯅ ꯀꯣꯌꯨꯝ ꯍꯨꯝꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯥꯝꯂꯛꯇꯨꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯀꯩꯁꯨ ꯍꯥꯏꯗ꯫ ꯍꯦꯃꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯄꯥꯔꯤꯅ ꯂꯣꯠꯁꯤꯟꯈ꯭ꯔꯕꯤ ꯃꯥꯏꯊꯣꯡꯗꯣ ꯃꯉꯛ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯄꯥꯔꯤ ꯆꯠꯈꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ꯫ ꯃꯦꯟꯁ ꯑꯦꯛꯖꯥꯝꯗꯣ ꯊꯥꯈ꯭ꯔꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯔꯤꯇꯟ ꯑꯦꯛꯖꯥꯝꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ, ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯃꯤꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ, ꯍꯦꯃꯥꯅ ꯅꯤꯡꯊꯧꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ, ꯄꯨꯡ ꯃꯝꯈ꯭ꯔꯦ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯅ ꯏꯁꯩ ꯁꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯄꯨꯝꯕ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤꯅ ꯊꯟꯈ꯭ꯔꯕꯒꯨꯝ ꯂꯩ꯫ ꯍꯦꯃꯥ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ, ꯋꯥꯈꯜꯅ ꯎꯪꯗꯨꯅ꯫ ꯇꯧꯐꯝ ꯈꯪꯗ ꯃꯅꯥꯛꯇ ꯅꯤꯡꯊꯧꯗꯣ ꯀꯥꯡꯊꯣꯜ ꯃꯆꯤꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤꯅ ꯍꯦꯃꯥꯗ ꯌꯦꯡꯂꯤ, ꯇꯞꯅ ꯀꯧꯔꯛꯏ, ꯍꯦꯃꯥ ꯆꯥ ꯈꯔ ꯆꯥꯔꯁꯤ꯫ ꯍꯦꯃꯥ ꯌꯦꯡꯂꯛꯇꯦ, ꯃꯁꯥꯗꯣ ꯃꯆꯤ ꯂꯦꯡꯗꯦ, ꯇꯨꯃꯤꯟ ꯃꯈꯣꯡ ꯑꯅꯤ ꯈꯨꯔꯨ ꯇꯥꯁꯤꯟ, ꯈꯗꯥꯡꯅ ꯈꯨꯔꯨꯗ ꯁꯧ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤꯅ ꯃꯥꯂꯪꯗ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯗꯨ ꯅꯣꯟꯈꯠꯂꯛꯏ, ꯍꯦꯃꯥꯒꯤ ꯈꯨꯗꯥꯡ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯈꯨꯠꯐꯝ ꯃꯃꯤ ꯉꯥꯛꯇꯅꯤ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝꯁꯤꯡꯗ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯇꯥꯔꯤꯕ꯫ ꯍꯦꯃꯥ ꯃꯁꯥꯅ ꯌꯥꯗ ꯅꯝꯐꯨꯗ ꯏꯃꯨꯡꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯜꯂꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯅ꯫ ꯍꯦꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯤꯡꯊꯧ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯞꯅ ꯊꯝꯂꯤ꯫ ꯍꯦꯃꯥ ꯃꯁꯥꯗꯣ ꯀꯤꯅ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯍꯟꯗꯣꯛꯈꯤꯕꯗꯤ ꯇꯧꯗꯦ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯗꯣ ꯅꯤꯡꯊꯧꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯍꯦꯃꯥ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯃꯈꯣꯡꯗ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯕꯒꯤ ꯗꯥꯛꯐꯝ ꯇꯟꯅ ꯊꯜꯂꯤ꯫ ꯃꯁꯥꯅ ꯌꯥꯗ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯛ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯤ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯐꯝꯗ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ, ꯊꯃꯣꯏ ꯑꯗꯨ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯤꯟꯅꯒꯦꯀꯣ ꯈꯟꯖ꯫ ꯅꯣꯡꯃꯗꯣ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯅ ꯑꯍꯥꯟꯕ ꯂꯩ ꯁꯥꯠꯂꯛꯄ ꯃꯤꯀꯨꯞꯇ ꯂꯩꯒꯤ ꯅꯥꯗ꯭ꯔꯣꯝ ꯑꯣꯏꯅ ꯅꯐꯝꯗ ꯈꯨꯗꯣꯜ ꯄꯤꯔꯒꯦ, ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯅꯥꯗ꯭ꯔꯣꯝ ꯑꯗꯨ ꯏꯈꯨꯠꯅ ꯆꯤꯜꯂꯒꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯒ ꯍꯦꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯏꯖꯠꯇꯤ ꯅꯤꯡꯊꯧꯅ ꯃꯐꯝꯗꯒꯤ ꯉꯁꯤꯗꯤ ꯃꯨꯟꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ꯫
ꯃꯥꯅ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯁꯖꯤ ꯑꯃꯒꯨꯝ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯃꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯇꯧꯏꯗꯕ ꯉꯥꯛꯇ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯦ꯫ ꯍꯦꯃꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯈꯪꯂꯁꯨ ꯑꯩꯒꯤ ꯀꯥ ꯍꯦꯟꯕ ꯏꯇꯧꯁꯤꯡ ꯅꯪꯉꯣꯟꯗ ꯆꯠꯊꯈ꯭ꯔꯦ꯫ ꯍꯦꯃꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯍꯦꯃꯥ ꯍꯧꯖꯤꯛꯇꯗ ꯀꯞꯂꯛꯏ, ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯤ, ꯆꯣꯛꯊꯔꯤ, ꯊꯃꯣꯏ ꯑꯗꯣ ꯃꯆꯦ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯒꯨꯝꯅꯤ꯫ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯗꯦ꯫ ꯍꯦꯃꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤ꯫ ꯃꯑꯣꯡ ꯇꯥꯗꯅ ꯁꯦꯠꯂꯤꯕꯤ ꯍꯦꯃꯥꯒꯤ ꯐꯅꯦꯛ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ, ꯍꯤꯛꯊꯔꯕꯤ ꯁꯝꯂꯥꯡ ꯃꯗ꯭ꯔꯤꯁꯤꯡ, ꯃꯤꯠꯀꯤ ꯄꯤ, ꯃꯃꯥꯏ, ꯃꯁꯥꯗ ꯅꯤꯡꯊꯧꯒꯤ ꯈꯨꯠꯐꯝꯒꯤ ꯃꯃꯤ ꯉꯥꯛꯇ ꯑꯗꯨꯛ ꯆꯣꯛꯊꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜ, ꯍꯛꯆꯥꯡ, ꯊꯃꯣꯏ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯗꯤ ꯃꯪꯂꯥꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ ꯄꯨꯛꯅꯤꯡꯅ꯫ ꯑꯃꯨꯛ ꯑꯗꯨ ꯏꯁꯣꯔ ꯃꯥꯕꯨ ꯍꯦꯃꯥꯅ ꯍꯦꯟꯅ ꯋꯥꯔꯧꯔꯤ, ꯃꯥꯕꯨ ꯑꯁꯨꯝ ꯍꯤꯡꯒꯥꯟ ꯍꯥꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯃꯝꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ, ꯃꯤꯀꯨꯞꯇꯨꯗ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯥꯕꯨꯗꯤ ꯀꯥꯎꯔꯒꯦ ꯉꯝꯗꯦꯗꯣ꯫ ꯍꯦꯃꯥꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ, ꯃꯥꯕꯨ ꯃꯤꯀꯨꯞꯇꯨꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯒꯨꯝ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯈꯤ꯫ ꯍꯛꯆꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯕꯁꯨ ꯍꯦꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯐꯥꯎ ꯇꯥꯈꯤꯕꯗꯤ ꯂꯩꯇꯦꯀꯣ꯫ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯅꯗꯤ ꯎꯔꯝꯒꯅꯤ, ꯍꯦꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯔꯤ ꯈꯛꯀꯤꯅꯤ꯫ ꯍꯦꯃꯥ ꯅꯤꯡꯁꯤꯡꯂꯨ, ꯅꯤꯡꯁꯤꯡꯕꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯃꯥꯕꯨ ꯃꯉꯛ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯝꯕ, ꯅꯪꯅ ꯀꯞꯄ ꯑꯩꯅ ꯊꯦꯝꯕ ꯉꯝꯗꯦ, ꯀꯞꯄꯅꯨ ꯍꯥꯏꯔꯝꯕ, ꯃꯣꯃꯣ ꯅꯣꯛꯈꯤꯕ꯫ ꯍꯦꯃꯥ ꯄꯥꯔꯤꯒꯤ ꯃꯤꯅꯣꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯏꯀꯪ ꯀꯪꯁꯤꯜꯂꯕꯤ ꯆꯤꯝꯕꯥꯜꯗꯣ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯃꯤꯅꯣꯛꯇꯨꯅ ꯀꯧꯖꯔꯤ, ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯂꯒꯕ ꯇꯥꯃꯣꯆꯧ, ꯅꯪꯕꯨ ꯂꯥꯛꯂꯒꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪ ꯂꯥꯛ ꯇꯥꯃꯣꯆꯧ, ꯅꯪꯕꯨ ꯂꯥꯛꯂꯒꯕ꯫ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯄꯤꯔꯝꯂꯒ ꯔꯤꯖꯜ ꯅꯨꯃꯤꯠ ꯑꯃ ꯉꯥꯏꯔꯛꯄꯅꯤ ꯄꯥꯔꯤ꯫ ꯃꯥꯅ PhD ꯇꯧꯔꯨꯗꯕꯅ ꯊꯕꯛꯇꯣ ꯈꯜꯂꯛꯇ꯭ꯔꯦ꯫ ꯁꯦꯂꯦꯛꯁꯟ ꯂꯤꯁꯇ ꯌꯥꯎꯕꯒꯤ ꯃꯍꯨꯠ ꯋꯦꯇꯤꯡ ꯂꯤꯁꯇ ꯑꯣꯏꯅ ꯌꯥꯎꯔꯛꯏ꯫ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯃꯁꯥꯃꯛꯇ PhD ꯇꯧꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ PhD ꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯋꯦꯇꯤꯡ ꯂꯤꯁꯇꯨꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯀꯗꯧꯕꯗꯨꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯊꯕꯛ ꯑꯃ, ꯀꯦꯔꯂꯥꯗ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯦꯛ ꯍꯥꯏꯔꯔꯤ꯫ ꯄꯥꯔꯤ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯍꯦꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯈꯤꯗ꯭ꯔꯦ, ꯀꯣꯜ ꯇꯧꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯛꯈ꯭ꯔꯕꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯑꯁꯨꯝꯅ ꯃꯔꯛꯇꯁꯨ ꯇꯧꯕꯅꯤ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯍꯣꯏꯅ ꯌꯥꯗꯕꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯍꯟꯈꯤꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ꯫ ꯃꯃꯥꯍꯣꯏꯅ ꯍꯦꯃꯥꯒꯤ ꯐꯣꯟ ꯂꯧꯁꯤꯟꯈꯤ, ꯐꯣꯟ ꯊꯨꯒꯥꯏꯕꯤ ꯍꯦꯛ ꯇꯧꯈꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯔꯝꯂꯅꯤ ꯈꯟꯗꯣꯛꯏ꯫ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯦꯔꯂꯥꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥ ꯃꯌꯨꯝꯗ ꯆꯠꯀꯦ ꯈꯜꯂꯤ꯫ ꯑꯇꯣꯞꯄꯗ ꯍꯦꯃꯥꯒꯤ ꯃꯄꯥꯎ ꯑꯃꯁꯨ ꯍꯪꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯦꯔꯂꯥꯗ ꯆꯠꯂꯨꯔꯦ꯫ ꯀꯨꯏꯔꯗꯧꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯞꯇꯥ ꯍꯦꯟꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯔꯕꯗꯤ ꯁꯦꯜ ꯑꯣꯄꯥꯔ ꯑꯃ ꯆꯪꯒꯅꯤ꯫ ꯃꯗꯨ ꯃꯔꯨꯞꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯅꯤꯅ ꯃꯥꯁꯨ ꯃꯔꯨꯞꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ꯫ ꯃꯥꯅ ꯍꯦꯃꯥꯗꯒꯤ ꯂꯥꯞꯊꯣꯛꯂꯨꯕꯁꯤ ꯍꯞꯇꯥ 2ꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯂꯣꯏꯕꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯏꯝꯐꯥꯜ ꯌꯧꯕꯗ ꯍꯦꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥ ꯃꯣꯃꯣ ꯅꯣꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯀꯥꯟ ꯍꯦꯃꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯌꯣꯝ ꯀꯩꯌꯣ ꯐꯖꯃꯟꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯔꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯃꯈꯨꯔꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯗꯣꯝꯆꯥ ꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯑꯦ ꯗꯣꯝꯆꯥ, ꯀꯀꯥꯗꯤ, ꯑꯉꯥꯡꯁꯤꯡꯗꯤ? ꯃꯗꯣꯝꯆꯥ ꯌꯦꯡꯂꯛꯏ, ꯍꯩꯅꯤꯡꯗꯅ ꯀꯩꯁꯨ ꯍꯥꯏꯗ ꯀꯣꯟꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯄꯥꯔꯤꯕꯨ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯎꯞꯄꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯪ ꯀꯀꯥꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤ ꯏꯃꯨꯡꯗ꯫ ꯀꯝꯗꯧꯔꯛꯂꯕ ꯅꯪꯒꯤ ꯊꯕꯛꯇꯨꯕꯣ? ꯏꯗꯣꯝꯆꯥ, ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ꯭ꯔꯤꯌꯦ꯫ ꯁꯤ ꯑꯉꯥꯡꯁꯤꯡꯒꯤꯅꯤ꯫ ꯊꯝꯃꯨ ꯀꯥꯟꯅꯗꯦ, ꯅꯪ ꯀꯀꯥ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗꯅꯦ ꯁꯦꯜꯒ ꯀꯣꯟꯅꯗ꯭ꯔꯦ꯫ ꯅꯪꯕꯨ ꯁꯦꯜꯒ ꯂꯦꯝꯃꯛꯄ꯭ꯔꯅꯦ?
ꯄꯥꯔꯤ ꯄꯣꯀꯦꯠꯇꯒꯤ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯃꯗꯣꯝꯆꯥꯗ ꯄꯤꯔꯛꯏ꯫ ꯑꯗꯨ ꯁꯠ ꯂꯧꯁꯤꯟꯈꯤ ꯑꯗꯨꯒ ꯀꯣꯟꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤ꯫ ꯆꯥꯛꯀ ꯆꯥꯔꯛꯈ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯆꯥꯔꯛꯂꯦ ꯑꯗꯨꯝꯆꯥ꯫ ꯄꯥꯔꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯥꯅ ꯄꯨꯔꯨꯕ ꯑꯦꯌꯔꯕꯦꯒ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯊꯝꯂꯨꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥꯅ ꯌꯣꯝꯁꯤꯟꯕ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯥꯔꯤ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ ꯄꯥꯔꯤ? ꯑꯁꯥꯏ ꯐꯥꯎꯗꯅꯤ ꯑꯗꯨꯝꯆꯥ꯫ ꯄꯥꯔꯤ ꯒꯝ ꯆꯠꯄ ꯍꯧꯏ꯫ ꯃꯗꯣꯝꯆꯥꯅ ꯍꯧꯔꯞꯅ ꯍꯥꯏꯍꯧꯏ꯫ ꯄꯥꯎ ꯑꯃ ꯇꯥꯔꯕꯅꯦ ꯅꯪꯕꯣ? ꯄꯥꯔꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯂꯟꯗꯣꯅꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯍꯦꯃꯥꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯄꯥꯔꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯣꯝꯆꯥꯅ ꯃꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯄꯥꯔꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯗꯣꯝꯆꯥꯅ ꯇꯔꯥꯏ ꯇꯔꯥꯏ ꯍꯥꯏꯔꯤ꯫ ꯅꯍꯥꯟ ꯍꯞꯇꯥꯃꯨꯛ ꯁꯨꯔꯦ ꯆꯦꯜꯂꯦꯌꯦ, ꯑꯗꯨꯒ ꯈꯨꯗꯛꯇ ꯅꯣꯡ ꯅꯤꯅꯤ ꯀꯥꯟꯅꯔꯒ ꯑꯍꯜ ꯂꯃꯟꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯪ ꯅꯇꯩꯃ ꯕꯤꯟꯗ꯭ꯌꯥ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯩꯅꯦꯌꯦ꯫ ꯃꯌꯨꯝꯗꯣ ꯄꯨꯔꯥ ꯐꯨꯔꯥ ꯗꯂꯥꯟꯅꯤ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈ꯭ꯔꯦ꯫ ꯑꯩꯁꯨꯅꯦ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯏꯌꯦ꯫ ꯑꯣ, ꯊꯕꯛꯁꯨ ꯆꯥꯎꯅ ꯇꯧꯋꯦ ꯍꯥꯏꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ꯫ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯣꯏ ꯁ꯭ꯋꯥꯏꯗꯒꯅꯦ ꯍꯦꯛ ꯂꯩꯔꯝꯕꯗꯨꯅꯤ꯫ ꯅꯪꯁꯨ ꯎꯔꯗꯤ ꯈꯪꯅꯤꯗ꯫ ꯑꯗꯨꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯨꯕꯨꯅꯦ ꯃꯔꯥꯏꯕꯛ ꯐꯩꯗ ꯃꯤꯒꯤ ꯃꯆꯥꯗꯤ꯫ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯒꯝ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯣꯝꯆꯥꯅ ꯄꯥꯔꯤꯕꯨ ꯇꯨꯃꯤꯟ ꯌꯦꯡ ꯂꯩꯍꯧꯏ꯫ ꯄꯥꯔꯤ ꯄꯥꯎꯗꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ꯫ ꯊꯥꯖꯗꯦ꯫ ꯃꯇꯥꯡ ꯆꯥꯗ ꯐꯥꯒꯤꯒꯗ ꯀꯩ ꯀꯥꯟꯅꯕꯗ ꯈꯣꯏꯗꯣꯝꯆꯥꯁꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯊꯨꯒꯠꯂꯤ꯫ ꯃꯤꯍꯨꯜ ꯌꯥꯡꯅ ꯆꯣꯡꯂꯤ꯫ ꯃꯀꯣꯛ ꯃꯁꯥ ꯁꯥꯒꯠꯂꯛꯏ꯫ ꯍꯦꯃꯥꯒꯤ ꯊꯣꯡꯒꯥꯜ ꯒꯦꯠꯇꯨꯗ ꯉꯁꯤꯗꯤ ꯃꯥ ꯂꯦꯞꯂꯔꯦ꯫ ꯃꯉꯛ ꯊꯥꯡꯒꯠ ꯌꯨꯝꯔꯣꯝꯗ ꯌꯦꯡꯂꯤ꯫ ꯍꯦꯃꯥ ꯂꯩꯔꯝꯈꯤꯅꯤ ꯈꯜꯂꯤ꯫ ꯂꯝꯕꯤ ꯆꯠꯄ ꯂꯩꯀꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀꯧꯔꯛꯏ ꯃꯇꯨꯡꯂꯣꯝꯗꯒꯤ꯫ ꯇꯥꯃꯣꯆꯧ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣꯆꯧ, ꯅꯪ ꯑꯥꯗ ꯀꯩꯗꯧꯏꯅꯣ? ꯄꯥꯔꯤ ꯈꯨꯝꯗꯦ꯫ ꯌꯦꯡꯂꯛꯄꯗꯤ ꯌꯦꯡꯂꯛꯏ꯫ ꯆꯦ ꯍꯦꯃꯥ ꯃꯅꯥꯛꯇ ꯂꯥꯛꯏꯔꯣ ꯇꯥꯃꯣꯆꯧꯅ? ꯆꯦꯗꯤ ꯂꯩꯔꯝꯂꯣꯏꯌꯦ꯫ ꯂꯨꯍꯣꯡꯈꯤꯕ ꯍꯞꯇꯥ ꯐꯥꯗꯧꯔꯝꯃꯅꯤ꯫ ꯆꯦ ꯍꯦꯃꯥ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯒꯦ ꯈꯜꯂꯤ꯫ ꯃꯥ ꯀꯅꯥꯁꯨ ꯉꯁꯤꯗꯤ ꯀꯤꯗ꯭ꯔꯤ꯫ ꯍꯦꯃꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯨꯏ꯫ ꯀꯧꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ꯫ ꯃꯥꯒꯤ ꯍꯦꯃꯥꯗꯤ ꯀꯗꯥꯏꯅꯣ? ꯏꯃꯨꯡꯗꯒꯤ ꯍꯦꯃꯥꯒꯤ ꯕꯕꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯄꯥꯔꯤ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯃꯁꯤꯡ ꯊꯤꯉꯝꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯪꯂꯤ꯫ ꯑꯩꯒꯤ ꯍꯦꯃꯥꯗꯤ ꯀꯗꯥꯏ? ꯑꯍꯜꯗꯨꯅ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯍꯩ ꯄꯥꯔꯤꯌꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯇꯥꯡꯗꯨꯗ ꯍꯦꯃꯥꯒꯤ ꯃꯆꯦꯗꯨ ꯃꯅꯥꯎ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯌꯨꯝꯗ ꯂꯩꯔꯤ꯫ ꯊꯣꯡꯖꯤꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯝꯃꯨ ꯂꯥꯎꯅꯦ ꯁꯦ, ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯥꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯥꯏ? ꯀꯝꯗꯧꯈ꯭ꯔꯦ ꯑꯦꯛꯖꯥꯝꯗꯤ? ꯐꯩ ꯌꯥꯝꯅ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗ, ꯏꯆꯥ ꯏꯁꯨ ꯆꯩꯕꯗ ꯈꯨꯔꯥ ꯈꯣꯏꯅꯁꯨꯅꯦ ꯅꯪꯒꯤ ꯅꯇꯧ ꯇꯝꯃꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯟꯅ ꯍꯣꯠꯅꯗꯧꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯣ ꯅꯪꯕꯣ? ꯆꯪꯉꯨ ꯐꯝꯂꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯄꯥꯔꯤ ꯇꯨꯃꯤꯟ ꯍꯦꯃꯥꯒꯤ ꯃꯆꯦꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯆꯦꯗꯣ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯃꯤꯠ ꯆꯥꯅꯕ ꯉꯝꯗꯦ꯫ ꯃꯔꯥ ꯂꯩꯔꯕꯤ ꯃꯀꯨꯝ ꯃꯆꯦꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯊꯈꯤ꯫ ꯍꯦꯃꯥꯒꯤ ꯃꯄꯥꯅ ꯋꯥ ꯁꯝꯖꯤꯜꯂꯛꯏ꯫ ꯄꯥꯔꯤ, ꯌꯦꯡꯉꯣꯏ ꯍꯪꯆꯤꯠꯁꯦ ꯅꯆꯜ ꯍꯦꯃꯥꯒꯤ ꯆꯥꯛꯀꯧꯕ ꯊꯣꯛꯏꯅꯦ꯫ ꯅꯣꯏꯁꯨ ꯌꯥꯎꯗꯧꯅꯤꯀꯣ꯫ ꯏꯄꯥꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗꯦꯗꯣ꯫ ꯅꯆꯜꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯤꯅꯦ ꯇꯧꯔꯤꯗꯣ ꯃꯔꯥꯡ ꯍꯥꯊꯨ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯏꯆꯥ ꯄꯤꯕꯥꯁꯨ ꯌꯥꯎꯗꯦ ꯈꯨꯔꯥꯗꯤ꯫ ꯑꯗꯨꯅ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯅꯆꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯧꯅꯤꯀꯣ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯇꯨꯃꯤꯟ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ? ꯄꯥꯔꯤ ꯃꯃꯤꯠ ꯑꯅꯤ ꯂꯩꯃꯥꯏꯗ ꯌꯦꯡꯊꯈꯤ꯫ ꯃꯃꯤꯠ ꯑꯅꯤ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯤ ꯇꯥꯈꯤ꯫ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯥ? ꯍꯦꯃꯥꯒꯤ ꯃꯄꯥꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ꯫ ꯄꯥꯔꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯛꯈꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯇꯨꯃꯤꯟ꯫ ꯍꯦꯃꯥꯒꯤ ꯕꯕꯥꯗꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯦꯃꯥꯒꯤ ꯃꯆꯦꯗꯣ ꯃꯥꯏꯊꯣꯡꯃꯛꯁꯤꯟꯅ ꯄꯥꯔꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯅꯣꯡꯉꯥꯜꯂꯐꯥꯎ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯍꯦꯃꯥꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯅꯤ꯫
ꯑꯗꯨꯕꯨ ꯆꯥꯛꯀꯧꯕꯗꯨ ꯌꯩꯊꯣꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯍꯩ ꯋꯥ ꯍꯥꯏꯅꯔꯤ꯫ ꯍꯦꯃꯥ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯍꯥꯏꯅꯩ꯫ ꯅꯧꯅ ꯂꯨꯍꯣꯡꯈꯤꯕꯤ ꯀꯩꯅꯥꯗꯨꯅ ꯅꯥꯗꯨꯅ ꯆꯥꯛꯀꯧꯕ ꯌꯩꯊꯣꯛꯂꯦ ꯍꯥꯏꯕꯗ ꯃꯍꯩ ꯍꯥꯏꯅꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯩ, ꯃꯤꯋꯥ ꯉꯥꯡꯅꯩ꯫ ꯆꯥꯛꯀꯧꯕ ꯌꯩꯊꯣꯛꯈꯤ ꯃꯇꯝ ꯀꯨꯏꯅ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯎꯕꯗꯤ ꯃꯀꯨꯔꯥ ꯍꯣꯏꯅ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯆꯔꯤ ꯑꯣꯏꯅꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯄꯥꯔꯤꯕꯨ ꯐꯪꯕ ꯉꯝꯈꯤ꯫ ꯁ꯭ꯀꯨꯜ ꯃꯅꯥꯛꯀꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯉꯥꯎꯕ ꯃꯀꯨꯞ ꯅꯥꯄꯤ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯦꯝ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ꯫ ꯄꯥꯔꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯨꯏ꯫ ꯇꯧꯐꯝ ꯈꯪꯗ ꯄꯥꯔꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯪꯆꯩꯗꯁꯨ ꯆꯩ꯫ ꯑꯗꯨꯒ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯅ ꯄꯨꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯄꯥꯔꯤ ꯍꯧꯒꯠꯇꯨꯅ ꯐꯝꯈꯤ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯇꯞꯅ꯫ ꯃꯥꯁꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯄꯥꯔꯤ, ꯍꯦꯃꯥꯅ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯇꯩ ꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯁꯤꯃꯈꯛꯇꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯍꯦꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤ, ꯅꯪꯕꯨ ꯃꯤꯅꯝꯈꯤꯗꯦ꯫ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯕꯤꯟꯗ꯭ꯌꯥ ꯍꯣꯏꯅ ꯁꯤꯟꯗꯨꯅ ꯍꯦꯃꯥꯕꯨ ꯅꯝꯗꯅ ꯃꯤꯅꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯍꯦꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯄꯥꯔꯤ꯫ ꯄꯥꯔꯤ ꯃꯈꯣꯡ ꯑꯅꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯐꯝꯊꯩ꯫ ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯎꯔꯛꯏ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯒꯤ ꯎꯅꯥꯂꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯁꯤ ꯁꯤꯊꯔꯛꯂꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯔ ꯇꯅꯤꯛ ꯂꯤꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕ꯫ ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯇ ꯌꯦꯡꯂꯨꯏ꯫ ꯎꯁꯥ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯎꯅꯥꯅ ꯌꯨꯝꯁꯤꯟ ꯂꯩ ꯁꯥꯠꯂꯛꯀꯗꯕꯒꯤ ꯄꯣꯝꯂꯝꯂꯤ꯫ ꯄꯥꯔꯤ ꯃꯗꯨ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯅ ꯀꯧꯖꯔꯨꯏ, ꯇꯥꯝꯈ꯭ꯔꯕꯤ ꯀꯅꯥꯕꯨ? ꯊꯣꯏꯕꯤ, ꯇꯥꯃꯣꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ꯫